Mayam Krumzari don improve impact news ni Nongthombam Leikai Wakat ki humputra mari super episode sida mayam bu amukan hadran mokchari ngasi ki episode sida Imphal West ki aduga Pishumthong Assembly constituency ki manuk leiba aduga IMC ki na ward number 13 oriba Pishumthong Oinam Leikai ni haire Leikai sigi lambi sidi hegi yang matada yamna sathi mong lere adubu taseng na Leikai sida themnari khudong cha si kari no haibasi ngasi ki episode sida khaminarsi. So welcome to yet another episode of Leikai Wakat presented by Impact News ta da bata horo udubu horo Leikai si kam pali Leikai si kam pali ge se adum nuai ni haidura nuai ti haidura khangdi lambi gi di pa nuai tre lambi si condition se kya murge lere si mamang da si mathak da ko manung da kola sama tharam me ko mamang haiji mamang chahi mamang si ne te khar kuire sahi manga da surani adu da kola si ko ising jaw da gi na ising khidang jaw pha ga dra na si gi nung jung thajan bane ba adu si mathak da kola thabira ga dra na khan ba adu tha gi dre ba adu aina sahi kuntra mu sure ko isa se kola si ang tang tharam me ba asi da sungda tha gi dre ba adu handak nomini ni humni nong leptan su budri kamai tawrage adu di imung jangi ne adu da sai gi ma jin jin na khra phe ba waishin ge am nak na jaga se asi yam tin thum me ba se ko is no sahi ma da isi jaw thoge thoira tare ni balak si da sing jaw re ko de water supply gi di kamai tawri water supply gi si su yam ngak phom ni ke da to ti pusan jage ha ba se kadum di pusan ga no ha ba ko ile kai gi rules leite o jubo Leikai sing se aya mana water supply sing lona da bro aduni yam ngak ko na aina sab jam khang da na ne ke no da akhoi se manung da leiba mi ne ba ko to ti pusan jage na hu si thaw se ma khoi to ti lo hom pipe si kai da no ha ba khang de adu na hu si ti sing je ke khoi la kai gi ne de na sai to ti am da de sa pai da to ang Thong Oinam Leikai si to ti am da ta dre yam noi sari na wari sa ba aduga lambi si su hui Manipur gi khwai de phata ba lera khulak duka lambi sing manung da am oire masi hauki ba chahi kontra se da amuk khak koilas tharma gi mami tarami madu su ising jor matam da khara kan gadra haiduna nung lengoi haiki ba matung dagi mathak se da koilas sungda thadun lere ni dukanam lere Leikai si mo lambi thong di khak phatre haibitare adu Imphal shor mayai ni ko amade koilas lere mi ko koilas tu mathak ta khoi gi nung amu thajim bire adu nung ja hojik aya mana koksal e nung ji su mathang koksal tana koilas hana tharamba koilas to madu uba phange adu bhawda sarkar na mokhoi su karumba matamda changako ubirong ngane haba akhoi si toti sing phang daba se masi haibadi akhoi na tenki gumba karigumba da leiraga sina ba natana khoi pukhi so bam su leiba natabani na aduna akhoi di masi hainga litna ware habitai ise simang ising pa anthome ko maning gide waisin maning ji napi kong do nakpani na ising kidong gidang chu ba no minini ga no ma pa lepta na chura ba num pa ising ba anthome sen bari de loi pato ne pa pato ne ko hui ba je imung du sakumang jange kanam ta ne yum je waisen bari khat nang na lei ba wasin bring khandang na le chahi am da taruk tarek te dum tawi hai sumai taru te dam tawe man adigi ma pa lei ba mi sing ju gyan ta de amol pa honde waisen bari seng bagi scheme ga di am toin ta jare seng e khole na masi iseng ningthina seng da ba nga ki yana ba puro tawi iseng mong matam da jeng matam da si ising thumdana satpa yadadana tawrisini kongkut su loi ising thumdana amta yadreba ima hoje thumro ima hoje thumme akhoi su sumang kai kra do loi thumdana imunga loi sangi satpa yade nung gidang ta ko da khoi isit pa da sida wi kangna na baina Leikai gi Wakat ima hoi di yum hom khara kulle ba ko aduna sidi nong achu khudinga dum ising chaw ler sao dum lei masi adu ko sem sa so ngamdre masi mamang lei su sen sal le adagi wa silom ju hazala ka pola bet pon sala ga sida phata ti puna busi se tunge nong hek mang pata pabung hoi wakan da kari thobi bo no ya ma kai ko ji ka mai tok si ge ka sin si ge ka mai tok si ge se koi lep lai re aduna sarkar gi department ni ging chemi ta ba ising chaw pu matam da yum da dum lai bi bra kai kai set ke koi isa no ID sang de ya dam ni na isan da lai aduga isa mo ate nge din loi na mapam da kai da mai mate ma rau ga loi cha lagi ba ima gi di yung krom da sile thum dro khara wang mani na kai de no da mo jamana ado mase wasen ji ting draga di akhoi di hapta khuding ye dum thumman handak ki tha ji da mari rak thumme imung ji nong achu khudinga dum chaw ler handak tha gi ne me gi mari rak chaw re asmasidi handak thagi bu me gi me chawgre do mathangi 2017 dana tara lakra kul lakla masi guarantee tongam de ko masi ising je khoi gi waisen ji mamang khoi na gang oirak pa sahi nipu khoi father hoi humdra hele ko
ꯃꯁꯤ ꯍꯥꯛꯇꯛꯁꯤꯗꯩꯁꯤꯗ ꯏꯁꯤꯡꯁꯦ ꯆꯥꯎꯔꯝꯗꯦꯕ 2012 ꯁꯤꯗꯩꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ 5-6 ꯇꯔꯦꯠ ꯅꯤꯄꯥꯜꯂꯛꯇꯤ 10ꯔꯛ ꯆꯥꯎꯕ ꯋꯥꯁꯦꯜ ꯃꯔꯤꯁꯦ ꯃꯇꯦꯡ ꯑꯃꯈꯛ ꯁꯦꯡꯕꯅꯁꯨ ꯌꯥꯔꯣꯏꯗꯣꯔꯤꯕ ꯁꯣꯝꯗ ꯆꯦꯟꯊꯒꯗꯕ ꯃꯐꯝꯗ ꯈꯨꯔꯒ ꯆꯦꯟꯗꯅ ꯂꯩ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯆꯥꯎꯅ ꯅꯥꯟꯅ ꯁꯦꯡ ꯇꯥꯔꯒꯁꯨ ꯆꯦꯟꯕ ꯑꯗꯨꯝ ꯉꯝꯃꯣꯏ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎꯅꯤ ꯍꯣꯏ ꯃꯗꯨ ꯆꯨꯝꯃꯤ ꯑꯗꯣ ꯂꯣꯏꯅ ꯁꯦꯡꯕꯁꯤ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯃꯁꯤ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯇꯨꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯁꯤ ꯋꯥꯏꯁꯦꯜ ꯂꯤꯕꯔꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯇꯕꯖꯥꯠꯂꯥ ꯃꯁꯤ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯕꯔꯃꯥꯒꯤ ꯃꯈꯥ ꯂꯩꯕꯒꯨꯝꯕ ꯑꯃ ꯇꯧꯕ ꯒꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯒꯃꯦꯟꯒꯤ ꯍꯟꯗꯛꯇ ꯅꯧꯅ ꯁꯦꯝꯈꯤꯕ ꯒꯃꯦꯟꯗꯨꯒꯤ ꯃꯈꯥꯗ ꯂꯩꯒ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯈꯣꯝ ꯂꯥꯛꯏꯁꯦ ꯃꯁꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯦ ꯂꯣꯏ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝꯁꯦ ꯋꯥꯁꯦꯜ ꯃꯔꯤ ꯂꯣꯏ ꯊꯥꯗꯅ ꯃꯔꯤꯗ ꯂꯣꯏ ꯊꯥꯗꯅꯔꯦ ꯑꯗꯨꯅ ꯊꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯛꯇ ꯂꯩꯕ ꯗ꯭ꯔꯦꯟ ꯃꯆꯥ ꯑꯗꯨꯝ ꯊꯥꯗꯔꯦ ꯗ꯭ꯔꯦꯟꯁꯨ ꯆꯦꯟꯗ꯭ꯔꯦ ꯋꯥꯁꯦꯜ ꯃꯔꯤ ꯆꯦꯟꯗ꯭ꯔꯦ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯏꯃꯨꯡꯗ ꯆꯦꯟꯖꯔꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎꯔꯦ Leikai Wakat. ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯆꯥꯎꯃꯟꯗꯅ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯁꯨꯕ ꯅꯣꯝꯕꯒ ꯉꯁꯤ ꯈꯛꯇꯅꯤꯁꯦ ꯈꯛ ꯀꯪꯉꯤꯁꯦ ꯉꯔꯥꯡꯒ ꯉꯁꯤꯒ ꯅꯨꯡꯁꯥ ꯈꯔ ꯁꯥꯔꯛꯄꯗꯒꯤ ꯍꯌꯦꯡ ꯇꯥꯔꯦꯕ ꯍꯧꯖꯤꯛꯁꯨ ꯋꯥꯏꯁꯦꯜ ꯃꯄꯥꯟꯗꯒꯤꯅꯦ ꯍꯩꯖꯤꯜꯂꯛꯄ ꯏꯁꯤꯡꯁꯤꯅꯅꯦ ꯂꯦꯞꯇꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒ ꯆꯪ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯆꯪꯉ ꯌꯦꯡꯖꯅꯤ ꯃꯥ ꯀꯃꯥꯏꯅ ꯂꯩ ꯁꯣꯝꯗꯤ ꯆꯪ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯁꯤꯗ ꯆꯪꯕ ꯌꯥꯏꯌꯦ ꯅꯣꯏ ꯏꯁꯩꯁꯤ ꯊꯨꯝꯃꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯋꯥꯏꯁꯦꯜꯂꯣꯝꯗꯩ ꯍꯩꯖꯤꯜꯂꯛꯄ ꯏꯁꯤꯡꯁꯤꯅꯅꯦ ꯃꯅꯤꯡꯗ ꯂꯤꯇꯤꯜ ꯂꯩꯕꯁꯦ ꯆꯪꯕ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯑꯗꯒꯤ ꯑꯗꯨꯝ ꯄꯥꯏꯁꯜꯂꯛꯑꯦ ꯏꯁꯤꯡꯒꯤ ꯏꯁꯤꯡꯕꯨꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯤ ꯅꯣꯡ ꯆꯨ ꯈꯨꯗꯤꯡꯒꯤ ꯍꯩꯖꯤꯜꯂꯛꯏꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯃꯊꯧ ꯇꯥꯕ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯗꯨꯗꯤ ꯇꯣꯇꯤꯒꯤ ꯑꯐꯕ ꯏꯁꯤꯡꯗꯨꯗꯤ ꯐꯪꯗ꯭ꯔꯣ ꯐꯪꯗꯦ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯂꯩꯗꯗꯤ ꯏꯁꯤꯡ ꯁꯨꯐꯪ ꯐꯪꯗꯦ ꯇꯨꯇꯤꯒ ꯑꯝꯇ ꯌꯧꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯨꯝꯂꯣꯝꯗ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯣ ꯑꯦꯁ ꯀꯔꯤꯗ ꯏꯁꯤꯡ ꯈꯨ ꯌꯧꯔꯤꯖꯥꯠꯅꯤ ꯏꯃꯨꯡꯗꯁꯨ ꯆꯦꯟꯁꯤꯜꯂꯛꯄ꯭ꯔꯥ ꯏꯃꯨꯡꯗ ꯏꯆꯥꯅꯨꯄꯥꯒꯤ ꯆꯪꯉꯤ ꯑꯩꯗꯤ ꯆꯪꯗ꯭ꯔꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯋꯥꯏꯁꯦꯜ ꯃꯔꯤꯟꯁꯦ ꯆꯦꯟꯗꯕꯅꯦ ꯍꯥꯏꯁꯦ ꯆꯨꯝꯗꯣꯏꯔꯣ ꯋꯥꯏꯁꯦꯜꯁꯤꯅ ꯃꯍꯧꯁꯥꯁꯤ ꯂꯧꯔꯃꯦꯟꯁꯤ ꯈꯨꯔꯕꯅꯤꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯅꯁꯨ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡꯁꯨ ꯇꯣꯏ ꯑꯗꯨꯝ ꯆꯥꯎ ꯂꯩꯔꯦ ꯍꯥꯏꯔꯦ ꯋꯥꯏꯁꯦꯜ ꯃꯔꯤꯟꯗꯒꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯨ ꯁꯨꯡꯐꯪ ꯐꯪꯗꯦ ꯍꯥꯏ ꯇꯣꯇꯤꯒꯤ ꯌꯥꯝ ꯄꯥꯕꯨꯡꯅ ꯍꯦꯛ ꯈꯪꯕꯗꯤ ꯐꯪꯗ꯭ꯔꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯇꯣꯇꯤ ꯄꯥꯏꯞ ꯐꯥꯎ ꯂꯥꯛꯄꯤꯗꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗꯤ ꯈꯨꯗꯣꯡ ꯈꯔ ꯆꯥꯗꯕꯅꯤꯅ ꯃꯣꯏꯅ ꯏꯟꯇꯔꯦꯁ ꯂꯧꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯃꯟꯇꯤꯒꯤ ꯈꯨꯠꯂꯩꯗ ꯇꯥꯔꯦ ꯄꯩꯁꯥꯗꯤ ꯂꯩꯖꯗꯦ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯂꯩꯗꯅ ꯄꯨꯛꯊꯛꯇ ꯊꯛꯇꯅ ꯆꯥꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯉꯔꯥꯡ ꯈꯛꯇꯅꯦ ꯅꯣꯡ ꯍꯥꯡꯉꯤꯁꯦ ꯉꯁꯤꯁꯨ ꯈꯔ ꯍꯥꯡꯉꯦ ꯑꯗꯨꯁꯨ ꯅꯣꯡꯕꯨꯗꯤ ꯍꯧꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯨ ꯅꯣꯡ ꯈꯔ ꯑꯗꯨꯝ ꯆꯨꯏꯌꯦꯕ ꯌꯥꯝ ꯀꯟ ꯆꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯁꯦ ꯀꯩꯅꯣ ꯈꯨꯒꯤ ꯃꯊꯛ ꯐꯩꯒꯟꯁꯦ ꯑꯗꯨꯝ ꯌꯧꯔꯕꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯚꯔꯥꯗ ꯑꯣꯏꯅ ꯂꯩꯔꯁꯤꯔ ꯅꯣꯡꯖꯨ ꯊꯥꯁꯦꯅ ꯈꯜꯂꯕꯅꯦ ꯀꯩꯗ ꯍꯦꯛꯇ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯤ ꯑꯗꯒꯤ ꯅꯥꯔꯤꯕꯤ ꯌꯦꯛꯄꯤ ꯏꯁꯤꯡꯒꯤ ꯃꯅꯤꯟꯁꯤꯅ ꯑꯄꯨꯝ ꯑꯆꯥ ꯊꯣꯛꯂꯛꯄ ꯅꯥꯄꯤ ꯁꯤꯡꯕꯤ ꯄꯨꯝꯊꯔꯛꯄ ꯇꯥꯎꯊꯔꯛꯄ ꯃꯌꯥꯝꯁꯤꯅꯅꯦ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯁꯨ ꯅꯥꯕꯗ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯒꯨꯂꯤ ꯑꯗꯒꯤ ꯗꯥꯏꯐꯠ ꯇꯥꯔꯛꯀꯗ꯭ꯔꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯦ ꯅꯥꯕꯒ ꯌꯦꯛꯄꯒ ꯑꯩꯈꯣꯏ ꯆꯥꯕꯗꯒꯤ ꯊꯛꯄꯗꯒꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯖꯥꯠꯅꯤ ꯃꯐꯝ ꯖꯒꯥꯁꯦ Leikai Wakat. ꯋꯥꯏꯁꯦꯜ ꯃꯔꯤꯜꯗꯒꯤ ꯍꯥꯗꯣꯔꯛꯄ ꯏꯁꯤꯡ ꯑꯃꯗꯤ ꯑꯃꯣꯠꯀꯥꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯕꯨꯗꯤ ꯅꯣꯡ ꯍꯦꯛ ꯍꯥꯡꯈꯤꯕꯗ ꯈꯔ ꯆꯤꯊꯈꯤ ꯑꯗꯨꯕꯨ ꯏꯁꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕ ꯑꯃꯣꯠꯀꯥꯏ ꯃꯌꯥꯝꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯗ ꯂꯣꯏꯅ ꯁꯨꯃꯥꯡ ꯊꯤꯂꯣꯟꯗ ꯄꯜꯂ ꯂꯩꯔꯦ ꯏꯁꯤꯡ ꯍꯟꯊꯈꯤꯕ ꯇꯥꯔꯒꯁꯨ ꯑꯃꯣꯠꯀꯥꯏ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏ ꯂꯩꯍꯧꯔꯦ ꯆꯥꯛꯈꯨꯝ ꯊꯨꯝꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯨ ꯊꯨꯝꯃꯤꯕ ꯆꯥꯛꯈꯨꯝ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯀꯪꯊꯈꯤꯕꯗ ꯉꯥꯏꯔꯤ ꯁꯨꯃꯥꯏꯅ ꯑꯃꯣꯠꯄ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯃꯣꯠꯀꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯂꯩꯍꯧꯔꯤꯕ ꯈ꯭ꯋꯥꯏ ꯅꯛꯅꯔ ꯂꯩꯔꯝꯃꯤꯅꯀꯣ ꯋꯥꯏꯁꯦꯜ ꯃꯔꯤꯜꯒꯤ ꯍꯦꯛ ꯊꯪꯅꯕ ꯌꯨꯝ ꯁꯤꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯃꯅꯤꯡꯗ ꯑꯃꯒ ꯂꯩꯔꯤ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯅꯤꯁꯤꯗꯤ ꯑꯗꯨꯝ ꯇꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯡ ꯍꯦꯛ ꯆꯨꯕꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯇꯥꯎꯊꯔꯛꯄ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯦ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯁꯦꯡꯉꯦ ꯍꯥꯏꯁꯦ ꯀꯥꯏꯗ ꯁꯦꯡꯉꯤꯖꯥ ꯃꯗꯨꯃ ꯑꯩꯈꯣꯏ ꯏꯔꯤꯟꯗꯨꯅ ꯋꯥꯏꯁꯦꯜ ꯃꯔꯤꯟꯁꯤꯅ ꯀꯩꯒꯨꯝꯕ ꯆꯦꯟꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯊꯨꯡꯒꯠꯂꯛꯏꯕ ꯍꯥꯒꯠꯂꯛꯏꯁꯦ ꯀꯩꯁꯨ ꯍꯥꯒꯠꯂꯣꯏ ꯑꯗꯨ ꯃꯣꯏꯅ ꯁꯦꯝꯃꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯕꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯈꯪꯗꯦ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯅ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯃꯤꯅ ꯊꯥꯗꯕ ꯅꯠꯇꯦ ꯋꯥꯏꯁꯦꯜ ꯃꯔꯤꯜꯗꯒꯤ ꯍꯥꯒꯠꯂꯛꯄ ꯏꯁꯤꯡꯒ ꯂꯣꯏꯅꯔꯛꯄ ꯑꯃꯣꯠ ꯑꯀꯥꯏ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯍꯟꯊꯈꯤꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯄꯜꯂꯒ ꯂꯣꯏ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯌꯥꯝꯈ꯭ꯔꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤ ꯁꯦꯡꯕ ꯉꯝꯗꯕꯅꯤꯅ ꯃꯁꯤꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯌꯨꯝꯁꯤꯒꯤ ꯃꯤꯁꯤꯡꯗ ꯌꯥꯝꯅ ꯁꯥꯊꯤ ꯃꯈꯜꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯜꯂꯛꯄꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯍꯟꯗꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯃꯁꯨ ꯂꯣꯏ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯕꯦꯔꯦ ꯄꯦꯔ ꯂꯩꯔꯦ ꯌꯨꯝꯒꯤ ꯃꯅꯤꯡꯁꯤꯡ ꯑꯁꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯅ ꯆꯥꯛꯁꯪꯅꯤ ꯑꯣꯏꯗꯣꯏꯁꯤ
ꯆꯥꯛꯁꯪ ꯑꯣꯏꯔꯝꯕꯩꯒꯥꯁꯤ ꯁ꯭ꯋꯥꯏꯒꯥꯁꯤ ꯂꯣꯛ ꯂꯣꯛ ꯂꯥꯎꯗꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇꯅꯤ ꯏꯃꯨꯡꯗ ꯃꯄꯥꯟꯗ ꯁꯥꯊꯤꯕꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯁꯥꯊꯤ ꯃꯑꯣꯡꯗꯅꯤ ꯂꯩꯔꯤꯁꯤ ꯃꯅꯨꯡꯗꯁꯨ ꯆꯦꯛ ꯅꯨꯡ ꯊꯥꯔꯒ ꯃꯌꯥꯝꯁꯤ ꯆꯠꯅꯔꯤ ꯐ꯭ꯂꯣꯔꯗ ꯆꯠꯄ ꯌꯥꯗ꯭ꯔꯦꯕ ꯑꯣꯀꯦ ꯁꯤꯅ ꯍꯥꯟꯅ ꯆꯥꯛꯁꯪ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ ꯁꯤꯁꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇ ꯁꯂꯥꯛ ꯁꯥꯔꯦ ꯏꯕꯟ ꯋꯥꯁꯦꯝ ꯃꯔꯤꯗꯒꯤ ꯍꯥꯖꯤꯜꯂꯛꯄ ꯆꯦꯔꯪ ꯅꯨꯡꯂꯪꯒ ꯂꯣꯏ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛꯁꯪ ꯃꯅꯨꯡꯗ ꯌꯧꯁꯜꯂꯦ ꯅꯣꯡ ꯍꯦꯛ ꯆꯨꯕꯒꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝ ꯊꯨꯝꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯌꯨꯝꯁꯤꯒ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯗꯤꯅꯦ ꯅꯣꯡ ꯍꯦꯛ ꯑꯆꯨꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯨꯝꯖꯜꯂꯦ ꯍꯥꯏꯇꯥꯔꯦ ꯋꯥꯁꯦꯝ ꯃꯔꯤꯗꯩꯁꯨ ꯍꯥꯗꯣꯔꯛꯄ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗꯩꯁꯨ ꯆꯦꯟꯊꯔꯛꯄ ꯂꯣꯝꯗꯩ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯁꯨ ꯆꯦꯟꯊꯔꯛꯄꯅ ꯑꯩꯈꯣꯏꯗꯗꯤ ꯆꯦꯟꯐꯝꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯨꯝꯖꯜꯂꯝꯅꯤꯅ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯨꯝ ꯆꯦꯟꯁꯜꯂꯦꯕ ꯑꯗꯩ ꯏꯁꯤꯡꯗ ꯅꯠꯇꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯁꯨ ꯆꯦꯟꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯑꯋꯥꯕꯁꯦ ꯃꯥꯌꯣꯛꯅꯩ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯂꯩꯀꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯝꯕꯤ ꯊꯣꯡ ꯀꯅꯥ ꯇꯧꯔꯤꯕꯁꯤ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄ ꯀꯅꯥꯝꯇ ꯌꯦꯡꯁꯤꯟꯕ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯐꯠꯇꯕꯕꯨ ꯍꯥꯟꯅ ꯐꯠꯇ꯭ꯔꯤꯉꯩ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯤꯡ ꯆꯥꯎꯁꯜꯂꯕꯅꯤ나 ꯑꯗꯨꯝ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯆꯥꯎꯁꯜꯂꯕꯅꯤꯅ ꯂꯨ ꯀꯣꯏꯉꯩꯗ ꯂꯦꯟ ꯇꯥꯁꯜꯂꯦ ꯑꯗ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯄꯩꯁꯜꯂꯒ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯅꯨꯄꯤ ꯅꯥꯕ ꯑꯗꯒꯤ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯟꯊꯔꯒ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯑꯗꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯉꯣ ꯀꯩꯌꯣ ꯑꯣꯟꯊꯣꯛꯄ ꯕꯤꯀꯥꯔ ꯑꯃꯗ ꯂꯩꯔꯦ ꯃꯁꯤꯒꯤꯁꯤ ꯑꯗ ꯃꯦꯗꯤꯀꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯈꯔ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯌꯦꯡꯗꯅ ꯇꯧꯕꯁꯨ ꯇꯧꯕꯤꯗꯦ ꯀꯥꯞꯊꯣꯛꯄꯁꯨ ꯇꯧꯕꯤꯗꯦ ꯑꯗꯩ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯇꯅ ꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕ ꯈꯟꯅꯕ ꯅꯩꯅꯕꯁꯨ ꯑꯝꯇ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯅꯤꯟꯗꯥ ꯇꯧꯏ ꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯖꯗꯦ ꯅꯤꯟꯗꯥ ꯇꯧꯕ ꯄꯦꯟꯗꯕ ꯅꯠꯇꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯌꯦꯡꯁꯦ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯅꯗꯤ ꯂꯩ ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯊꯣꯛꯆꯜꯂꯛꯑꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕꯁꯤꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯂꯝꯕꯤꯒꯤ ꯋꯥꯕꯁꯤꯗꯗꯤ ꯊꯣꯏꯅ ꯋꯥꯈꯜ ꯆꯪꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯀꯩꯅꯣꯗ ꯏꯁꯤꯡꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯆꯥꯎꯔꯕꯅꯤꯅ ꯃꯌꯥꯝꯁꯦ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯃꯣꯠ-ꯑꯀꯥꯏꯒꯤ ꯑꯋꯥꯕꯁꯤꯗꯅ ꯍꯦꯟꯅ ꯃꯌꯥꯝꯁꯦ ꯄꯨꯛꯅꯤꯡ ꯆꯪꯉꯦ ꯑꯗꯨꯕꯨ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯑꯩꯈꯣꯏ ꯂꯦꯞꯄꯤꯔꯤꯕ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗꯁꯨ ꯀꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯚꯣꯠ ꯃꯇꯝꯗ ꯈꯛꯇꯪ ꯃꯣꯏꯒꯤ ꯃꯁꯛꯁꯤ ꯎꯠꯄ ꯑꯗꯨꯒ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯕꯁꯦ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗꯒ ꯂꯝꯕꯤ ꯁꯦꯝꯅꯤꯡꯉꯥꯏ ꯍꯥꯏꯔꯝꯖꯥꯠꯂꯣ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗꯗꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯐꯍꯜꯂꯅꯤ ꯈꯣꯠꯍꯜꯂꯅꯤ ꯁꯤ ꯀꯣꯏꯂꯥꯁ ꯁꯥꯔꯝꯃꯤꯕ ꯂꯝꯕꯤ ꯃꯔꯤꯡꯒꯁꯦ ꯁꯦꯡꯉꯅꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯣꯏ ꯃꯑꯣꯡ ꯃꯥꯜꯍꯜꯂꯝꯃꯒ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯂꯦꯁ ꯍꯥꯏꯐꯦꯠ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯊꯅꯝꯕ ꯑꯗꯣ ꯇꯧꯔꯝꯃ ꯇꯣꯛꯈ꯭ꯔꯦ ꯚꯣꯠꯀꯤ ꯃꯇꯝꯗꯗꯤꯀꯣ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯔꯦꯇꯤꯟꯗ ꯆꯪꯕ ꯍꯧꯖꯤꯛ ꯃꯣꯏ ꯉꯥꯏꯔꯒ ꯂꯩꯌꯦꯕ ꯔꯦꯇꯤꯟꯗ ꯊꯣꯛꯂꯛꯄ ꯉꯥꯏꯔꯦ ꯚꯣꯠꯀꯤ ꯃꯇꯝꯗꯗꯤꯀꯣ ꯑꯗꯨꯒ ꯍꯦꯛ ꯀꯥꯈꯤꯕꯗꯒꯤ ꯆꯍꯤ 5ꯁꯦ ꯃꯣꯏꯁꯦ ꯃꯁꯛ ꯄꯣꯛ ꯎꯈꯤꯗ꯭ꯔꯦ ꯃꯅꯝꯐꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯑꯦ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯗꯀꯣ ꯑꯗꯒꯤ ꯗ꯭ꯔꯦꯟ ꯅꯨꯡ ꯁꯦꯝꯗꯦ ꯑꯗꯒꯤ ꯂꯝꯕꯤꯁꯦ ꯀꯣꯂꯥꯁ ꯊꯥꯔꯝꯃꯤꯅꯤ ꯐꯖꯅ ꯃꯣꯏꯅ ꯑꯃꯨꯛ ꯊꯥꯖꯟꯕꯤꯔꯦ ꯅꯨꯡꯁꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯊꯣꯛꯍꯜꯂꯦ ꯑꯗꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯈꯪꯉꯛꯄꯗꯒꯤ ꯏꯁꯤꯡꯁꯦ ꯇꯥꯔꯝꯗꯦ ꯊꯛ ꯐꯪꯗꯦ ꯂꯩꯔꯒ ꯊꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯔꯐꯥꯎꯁꯦ ꯏꯁꯤꯡꯁꯦ ꯇꯥꯗꯣꯏ ꯃꯥꯟꯗ꯭ꯔꯦꯕ ꯋꯥꯏꯁꯦꯜ ꯃꯔꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯏꯁꯤꯡꯅ ꯂꯩꯀꯥꯏꯁꯤꯗ ꯏꯁꯤꯡ ꯆꯥꯎꯁꯟꯕ ꯃꯁꯤꯅꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯄꯥꯊꯣꯛꯄ ꯏꯁꯤꯡꯅ ꯌꯥꯗꯕ ꯏꯁꯤꯡ ꯉꯥꯛꯇꯅꯦ ꯍꯣꯏ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯑꯐꯕꯗꯨꯗꯤ ꯐꯪꯗ꯭ꯔꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯒꯁꯨ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯖꯤꯟꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯅꯔ ꯁꯤꯖꯤꯟꯅꯔꯦ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔ ꯃꯥꯟꯅꯦ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯀꯨꯏ ꯅꯣꯡꯁꯦ ꯈꯤꯇꯪ ꯍꯦꯟ ꯇꯥꯕꯒ ꯂꯝꯕꯤꯁꯤꯗꯤ ꯑꯗꯨꯝ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯊꯨꯝꯃꯦ ꯍꯦꯛ ꯇꯥꯕꯒ ꯏꯁꯤꯡ ꯊꯨꯝꯖꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯂꯩꯔꯦ ꯅꯣꯡ ꯇꯥꯗ꯭ꯔꯒꯁꯨ ꯀꯣꯡꯀꯨꯠ ꯉꯥꯛꯇ ꯑꯗꯨꯁꯨ ꯀꯣꯏꯂꯥꯁ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤꯗ ꯑꯋꯥꯕꯗ ꯅꯪ ꯂꯩꯔꯦꯕ ꯑꯩꯈꯣꯏꯁꯦ ꯀꯣ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃ ꯂꯩꯗꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯌꯨꯗꯣ ꯁꯤ ꯂꯩꯀꯥꯏꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯖꯥꯠꯂ ꯑꯗꯨ ꯏꯁꯩꯗꯨ ꯈꯪꯗꯦꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯋꯥꯏ ꯏꯁꯤꯡꯁꯨ ꯋꯥꯏ ꯆꯥꯕꯗꯁꯨ ꯇꯣꯂꯣꯞ ꯆꯥꯍꯧꯗꯕꯅꯤꯅꯅꯦ ꯋꯥꯁꯨ ꯋꯥꯏ ꯑꯗꯣ ꯍꯟꯗꯛ ꯅꯞꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯁꯅꯦल ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯡ ꯌꯦꯟꯕꯒꯤꯗꯣ ꯑꯗꯨꯒꯤ ꯔꯥꯁꯟ ꯀꯥꯔꯗꯀ ꯐꯪꯉꯕꯣ ꯏꯃꯥ ꯍꯣꯏꯗꯤ ꯔꯥꯁꯟ ꯀꯥꯔꯗ ꯐꯪꯗ꯭ꯔꯤꯌꯦ ꯐꯪꯅꯤ ꯍꯥꯏꯖꯥꯠ ꯐꯪꯅꯤ ꯍꯥꯏꯒ ꯐꯪꯒꯗ꯭ꯔꯥ ꯑꯧ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯤ ꯆꯦꯡꯗꯤ ꯂꯥꯏꯔꯅ ꯀꯥꯔꯗꯇꯨ ꯐꯪꯗ꯭ꯔꯤ ꯀꯥꯔꯗ ꯐꯥꯎ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯀꯥꯔꯗꯁꯤꯗꯗꯤ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯁꯤꯡꯁꯨ ꯂꯣꯏ ꯏꯔꯛꯀꯗ꯭ꯔꯥ ꯃꯁꯤꯡꯁꯨ ꯍꯥꯞꯇꯤ ꯍꯥꯞꯈ꯭ꯔꯦ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯥꯛꯇꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯧꯕꯤꯅ ꯅꯣꯡ ꯉꯥꯏꯕꯒꯨꯝꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯔꯥꯁꯟ ꯀꯥꯔꯗꯁꯦ ꯉꯥꯏꯔꯤꯑꯕ ꯀꯨꯏꯔꯕꯗꯤ ꯏꯁꯤꯡꯁꯦ ꯂꯩꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯁꯤꯡ ꯑꯃꯠꯇ ꯑꯐꯕ ꯐꯪꯗꯦꯕ ꯅꯣꯡꯒꯤ ꯏꯁꯤꯡ ꯇꯥꯔꯒ ꯅꯣꯡꯒꯤ ꯏꯁꯤꯡ ꯌꯥꯕꯁꯤ ꯉꯥꯏ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯅꯣꯡ ꯏꯁꯤꯡ ꯌꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯀꯦꯟꯗꯤꯗꯦꯠꯅꯦ IMCꯒꯤ ꯏꯂꯦꯛꯁꯟꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯤꯔꯤꯔꯣ ꯀꯩꯁꯦ ꯅꯍꯥꯟ ꯏꯁꯤꯡ ꯆꯥꯎꯕ ꯅꯨꯃꯤꯠꯇ ꯃꯌꯥꯝꯅ ꯀꯧꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯥꯇꯩ ꯆꯥꯗꯅ ꯂꯥꯛꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯅ ꯂꯩꯀꯥꯏꯁꯤ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯒꯦ ꯌꯦꯡ ꯂꯥꯛꯆꯕꯅꯦ ꯅꯝꯕꯔ 1 ꯂꯝꯕꯤꯁꯤꯃ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ Number 2, thakna chana isingse for the last many years akoi ahan wari sanar chahi 10 suraba ahan wari sanare moine hek hangputagi todigi isingse drop mu phangdri hujiksu dum layer scenery haire arigi number 3 waisel mani je sengi haraga karai de sengi khangda budi lekai se dum nong hek chu khuding ising chaw lere hairi ba khwaidagi awab ahum haiter lekai sigi si ahum se kong nabi damakta koigi IMC gi candidate nasu ka graba sing nasu aduga koigi MLA sing nasu aduga government gi department sing su kemta tawdun leri se masi kari ne khanbi ayu motati ai hogiba 1 number 13 to sigi member ni elected member ni hoisai bolepi member the lepsa bani to gi masung
ꯃꯦꯝꯕꯔ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯁꯨꯞꯅꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯤꯕ ꯑꯋꯥꯠꯄ ꯑꯄꯥ ꯁꯤꯒꯨꯝꯕ ꯄꯥꯎ ꯄꯤꯕꯗꯤ ꯑꯗꯨꯝ ꯄꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯁꯦꯜꯒꯤ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯆꯧ ꯑꯆꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯑꯆꯧ ꯑꯆꯧꯕ ꯂꯤꯗꯔꯁꯤꯡ ꯃꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯁꯤꯗꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯂꯣꯏ ꯄꯥꯋꯔ ꯄꯤꯕ ꯅꯠꯇꯕ ꯃꯦꯝꯕꯔꯗ ꯀꯔꯤ ꯄꯥꯋꯔ ꯄꯤ ꯃꯦꯝꯕꯔꯗ ꯀꯔꯤ ꯆꯍꯤꯒꯤ IMCꯗ ꯄꯥꯋꯔ ꯄꯤꯗꯦꯅ ꯈꯟꯅꯗꯅ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯂꯣꯏꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯈꯜꯁꯦ ꯂꯦꯞꯄꯒ ꯀꯥ ꯇꯥꯔꯒꯁꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏꯗꯣꯔꯤꯕ ꯖꯥꯠꯂꯥ ꯃꯤꯈꯜꯁꯤ ꯂꯦꯞꯀꯅꯤ ꯀꯥꯔꯀꯥꯟꯗ ꯀꯩꯝ ꯀꯥꯟꯅꯔꯣꯏꯗꯣꯏ ꯖꯥꯠꯂꯥ ꯀꯥꯅꯤ ꯀꯥꯕꯁꯨ ꯀꯥꯅꯤ ꯀꯥꯔꯀꯥꯟꯗ ꯃꯦꯝꯕꯔ ꯑꯃꯒꯤ ꯄꯥꯋꯔ ꯀꯩꯝ ꯂꯩꯇꯦꯅ ꯂꯩꯀꯥꯏꯁꯦ ꯀꯩꯝ ꯇꯧꯉꯝꯃꯣꯏꯗꯣꯏ ꯖꯥꯠꯂꯥ ꯃꯦꯝꯕꯔ ꯑꯃꯒꯤ ꯄꯥꯋꯔ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯃꯗꯨꯁꯨ ꯍꯥꯏꯕꯤꯒꯅꯨ ꯇꯧꯏ ꯃꯗꯨꯗꯤ ꯄ꯭ꯔꯨꯞ ꯌꯥꯝ ꯂꯩ ꯄ꯭ꯔꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯄꯥꯝꯃꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯊꯕꯛꯇꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯍꯥꯏ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯇꯛꯁꯟꯒꯅꯤ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯁꯟꯒꯅꯤ ꯍꯥꯏꯕꯅꯤ ꯏꯁꯥꯅ ꯉꯝꯃꯅꯤ ꯏꯁꯥꯅ ꯍꯣꯠꯅꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯃꯌꯥꯝꯁꯨ ꯆꯠꯈ꯭ꯔꯦ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯀꯥꯎꯟꯁꯤꯜ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯝ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯅ ꯂꯩꯔꯤꯁꯦ ꯂꯩꯀꯥꯏꯗ ꯕꯨꯅꯦ ꯑꯗꯨꯝ ꯊꯨꯝꯃꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯅꯣꯡꯁꯤ ꯉꯥꯏꯍꯥꯛ ꯇꯥꯅꯤꯗꯅ ꯑꯗꯨꯝ ꯊꯨꯝꯃꯦ ꯑꯩꯈꯣꯏꯁꯨ ꯃꯅꯤꯡꯗꯅꯦꯕ ꯁꯂꯥꯛ ꯁꯥꯔꯦ ꯍꯧꯖꯤꯛ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯔꯦ ꯏꯔꯝ ꯅꯂꯥꯁꯨ ꯐꯖꯅ ꯂꯩꯇꯦ ꯋꯥꯏꯁꯦꯜ ꯃꯅꯤꯡꯒꯤ ꯏꯁꯤꯡꯁꯨ ꯍꯥꯖꯤꯜꯂꯛꯏ ꯂꯝꯕꯤꯁꯨ ꯁꯦꯝꯕꯤꯗꯦ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯨ ꯂꯩꯇꯦ ꯂꯩꯔꯦ ꯂꯣꯏꯅ ꯋꯥ ꯂꯩꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯈꯜ ꯂꯥꯛꯄꯁꯤ ꯃꯉꯥꯏꯔꯦ ꯃꯥꯅꯦ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯊꯛꯅ ꯆꯥꯅ ꯏꯁꯤꯡ ꯂꯩꯇꯦ ꯏꯔꯝ ꯅꯂꯥ ꯁꯦꯝꯕꯤꯗꯦ ꯂꯝꯕꯤ ꯌꯥꯝ ꯐꯖꯕ ꯂꯝꯕꯤꯅꯤ ꯂꯩꯔꯤꯁꯤ ꯁꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯐꯣꯔ ꯗ ꯂꯥꯁ ꯃꯦꯅꯤ ꯏꯌꯔꯁ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯕꯁꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯁꯟ ꯂꯥꯛꯄꯁꯤ ꯏꯂꯦꯛꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯐꯦꯁꯇꯤꯚꯦल ꯑꯣꯏꯅ ꯂꯧꯅꯔꯕꯅꯤना ꯃꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯅꯠꯇꯅ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯡꯉꯥꯏꯅ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯃ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯏ ꯏꯃꯥꯅꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯏꯔꯣ ꯍꯤꯟꯖꯥꯡ ꯂꯩꯔꯨꯏꯔꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯕꯤꯔꯕꯣ ꯆꯥꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯧ ꯂꯩꯀꯥꯏꯁꯤ ꯀꯝ ꯄꯥꯜꯂꯤ ꯂꯩꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯦꯅ ꯏꯁꯤꯡꯅ ꯈꯔ ꯆꯥꯎꯕꯅꯦ ꯑꯗꯒꯤ ꯑꯁꯤ ꯑꯅꯥꯅ ꯃꯔꯣꯜ ꯑꯃ ꯍꯌꯦꯡ ꯑꯁꯤ ꯆꯟꯗꯣꯡꯒꯤ ꯆꯦꯡ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯈꯥꯏꯔꯨꯕ ꯂꯩꯀꯥꯏꯁꯤ ꯏꯁꯤꯡꯁꯨ ꯇꯣꯏ ꯆꯥꯎꯔꯤꯀꯣ ꯏꯁꯤꯡ ꯑꯁꯨꯛ ꯆꯥꯎꯔꯒꯁꯨ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯗꯤ ꯆꯥꯎꯗꯕ ꯃꯇꯝꯗꯁꯨ ꯆꯥꯎꯕ ꯃꯇꯝꯗꯁꯨ ꯐꯪꯉꯤꯕꯣ ꯇꯣꯇꯤꯒꯤ ꯇꯣꯇꯤ ꯐꯪꯗꯦ ꯑꯩꯈꯣꯏ ꯇꯣꯇꯤ ꯁꯨꯐꯪ ꯐꯪꯗ꯭ꯔꯦ ꯁꯨꯡꯒꯤ ꯄꯤꯔꯣꯏꯒꯦ ꯍꯥꯏꯖꯥꯠꯂꯣ ꯇꯣꯇꯤꯗꯤ ꯄꯤꯅꯦ ꯇꯥꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯍꯣꯜꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯌꯥꯡꯄꯜꯂꯤꯒꯤ ꯂꯝꯕꯤ ꯗꯤꯡꯀꯨ ꯔꯣꯗꯅꯒ ꯍꯦꯟꯕ ꯖꯥꯠ ꯅꯠꯇꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯄꯣꯠ ꯍꯣꯜꯁꯦ ꯆꯥꯎꯅ ꯂꯩꯀꯥꯏꯁꯤꯗ दुकान में ले दुकान से हां चंगे दुकान दी हम पोस्ट आ रहे इसिंग जो सामदों मानदे साइ दुकान से अतु दुकान में पुजो कैमरा लाकदे लोइ चेंजंग रे दोना सापुन मैम जाई लोइ पुर जखिता ऑफिस हतिरो बाबो काय सपितुनो तो ले काय जिकम खम तौरी के पोट होल जी उबद की बम याव अजे याम थिना नुवाइत्रा जानी जे नोंग जी खितंग हांगी बगी फबई वानी नोंग चुनी मतंग दि सी आ भौ खु योई काय सतुनि माबो अखो काय चलो ये ना लेर मिता इसिंग जाबिरो जारे ले काय जिकम खम पाली वारी सिंग चाव नुंगाय मै सिंग थुम बगी मरोला बताउ ये सिंग चाव यंग लेर लंबी थोंग जु नुवाइत्रे हाइरे थांना जानो इसिंग जु पिबि द माने कोई इसिंग दि लैब हातनि कोई इम्फाल सिटी की इसिंग पिना बा स्कीम लुपा करोड़ थादा दना लोइरे का है दु तौदे का थौ यरकते लोइने मक्ते का इसिंग लेब हातनि जारे बा इनो खबर दै तने हातनि दुकान फंग माम दे मा तो हंजरा के याउते मा कोई पैसा पाइ दब पाउमीनी लेका इसिंग ख्वाइ नुंगाइबसे केनो लंबी एरिया यात्रे थांना जानो इसिंग पिद्रे इसिंग ला तोय चावले खंदे नुंगाइबम खंदे खoi लकासि भोट लेपि मयाम जिनासु जिंगसन बिद्रमनिना सोइबा ngata ngare yengsen de na khoi sauja taragasu election me adamu moigi merep singjina paisa khara pibu tamu yagi du jala khoi myam adudi mai mai gi wakhanda leire ko Leikai gi Wakat Pishumthong Oinam Leikai si Pishumthong Port Hall Leikai na kawyare lambi si ko ngata nga hore ngai ramni lambi si semaro hai jala water supply ju sahi yang kai humbu ju hungi pidna lei hai ba lambi ju sahi mari ma phar mane ani mak si am ta pir ro semaro hai ba moi si khangde semning draba khangde sem gani bidi adum thabudi thajaba budi adum pira asu moina sum kaino tawba hai tare thajaba pira ju thajaba ngamdabane sembudi sembini hairasu sembini adu karam numita karam tha da karam nongja da sema katano haiba lekai gi miyam na khauran ngairi soi yoradi kaino nala ju khara chawthoi soi deri ising je phan chelam dong male cheli ising chawde soi da ising chawde adu bu soi da nala je chawthora ga su wangkhalak tar ga su lambi kai bu ju menjalak dum taw hoi henjala ni lambi yam nuai te si uri po hol miyam si ga si gari chap mi si
อันนั้นคุยอันนุ่งกาวทั่วปานไม่เอาหรอกเนี่ย เนี่ย ก็จะเว้ยไปมา ชิงเชนุ่งสิได้เขากับคนละคนอยู่เนี่ยปาเลยบะเกี่ยสิได้กะปาเลยบะคุยมีจะแล้วชุบานด้วยนี่จ้ะนะอะดูกันเนี่ยชิงเชชินการีคิดตั้งกันนะเท่าไรดีช่วยได้เลยปะชิชิงจ่ายลังเลยตัดเฉลี่ยบะดีว่านี่นะ ยูรู้สักกี่ช่วยทุเรศเลียบยาร์ ยาเร่ เลยใกล้จะคำตัวรีเกลัมบีชุนไว้แต่อิชิงทั้งนั้นจะพังดีให้อิชิงชุนจ้าวอะไรมาเนี่ย ชุมตาดระมันเนี่ยคุยชงอินชุมตาดระ อีมาเนี่ยขังปฏิวัติสับเลยอิชิงชุนตาดระ นั่นที่มันนี่เขาว่ามักสิบเอาดีละอีกว่าจิงอากิชัวสิบเอาละให้คุยใช้ไม่ยายสิทีเนี่ยโอ้ยน้ำเลยใกล้เช่คุยใช้ไม่ยายเช่ไม่ยายเลยใกล้ให้ได้เลยก็อิมพังเด้อ เอาตัวอีมาเนี่ยให้เพชรเชียงกี่มาตั้งแต่กันน้องให้เลย เชียงเช่เลยใกล้กี่คุยกี่เดือนสันกาเช่ทำมาดีชูเรียบเย็นดับะทำมาดิชูเรียบะแล้วอันนั้นว่าคุยกินนับซานะ National Food Security Act ตัวเอพริลท่าตะกี้เจนบ่าวนี่นั่นเราทุกครับเนี่ยทุกครับตัวการลาบการลักตรีอันนั้นกี่เชียงจูพังเดะคุยดีชูรโนมาจ้าบันนี้เนี่ยคุยดีเชียงเช่วันบัเชงำเรียบว่าเรียบะเลยใกล้สิตาลูกป้าหุ่มปีบัเชงจะกำกันดันหลักตัวน่ะให้ปะตาไม่ยามเชื่อว่าเรียบะหลังนี่เดี๋ยวหลักชุนหลักไรนี่เดี๋ยวก่อนakuกิจการตุmasa udri เลยใกล้สิตาดีการ์ดสลักตรีมันลูกป้าหุ่มปีบัเชงจะกำกันดันหลักตัวโน่ไงนะปะตาลูกป้ากุมาปนมันดีคนทราปีบัเชงนั่นเมียนปะตาไม่ยามเชื่อว่าอะไรฮ่าคำนั่นเลยLeikai ki Wakat tiếng Anh em tôi thôi cái em ta xemภาษาไว้cái em u đê đi lấy đi phim gì cái màก็ยิ่งต้องขัดทุ่มตุ้มทุ่มมีจะน้องมูช่วยชิงทุ่มตุ้มตาร์ก็จู่ทั้งนั้นนะไปชิงจิไลทุ่มมันช่วยทิ้งเลยแต่คนไล่ไปตาบันชิงปีตรีสิสุสหิยังแค่งพาร์เร่ลำบีเซมิเดบิสเนสหิมารีมังพาร์เร่ลำบีสุเซียมารวเฮริจาลาชิงสุปีร์วเฮริจาลเลยดูไม่ให้ตายจะปีร์ปกเลยจะแบบถ้วยนูเดไอ้ดูแต่พอมาตั้งแต่บดแค่ละดูต้องนั่นเลยพลังไงเดี๋ยวลอยเลยบอลลูกกิบได้ต้องตัววิเลยนักเรียนนี่พอมาต้องลังกันลอยเลยคุยมีวิธีเก่าจะทีวันนี้นะ public สุข่าวทุกทีบ้า election ไม่ยากต้องรีมายน์ตระกันจริงๆมามั่งใจแต่มันนะคุยแต่ promise ตัวทีวันนี้ท้าจะปีทีวันนี้ลำบีเซมินี่ชิงปีนี้ให้นะดูบุอันนั้นคิดจะหิมังไงมาต้อง election ลากันสิตาอามุกันนะให้เร่ลำบีเซมินี่ชิงปีนี้ให้นะให้ราบุกันนะชิงปีนี้กันกันน้ำให้รักที่ขังเงี้ยปลีพังคากีชิงเช่ก็อินเฮงอาชีพบักที่ยุ่มปานบัดตะกองอาชีพบักตะตัวทีปีเดลัยแล้วก็ต้มชาไหลบวชมาทำแต่ดีกว่าอีไม่เดียนชาดูว่าได้ไอ้เนี่ยท่าเดินนับเตาเอ๋คุยบวชปีนิ่งเดียคุยกีฬาบีจะเชื่อมบีแต่ละมวยกีฬาบีนุ่งไงนับพิวให้ประตูคุยปามดีตัวบวชมาทำแต่ดีไม่เดียนชายนักขุดหล่นน่ะละกันนี่เมเล่ก้าที่ประชุก้าเขาก็รวยเลยไม่ดอลลาร์มาท้าว่างกว่าจะลดขนาดนี้ฮะมาที่กุมบักกายาสิดูมคุมจะละก็ทำมาบันนี้ Leikai ki Wakatวายเช่นมาริลตามนักขีบะวัดนัมเบอร์13กีส่วนนักการไซต์สินะเขาบอกมาร์กนี่ส่วนสักเช่นพิชงOinam Leikaiนี่Leikaiนี่จิกมาร์กเตอร์ลีบะลำบินี่ให้เบลลำบิสิสูon top of himนี่เลยดิเซปอร์ตโฮลงาตานี่ปอร์ตโฮลจะจ้าวนะจ้าวนะฟุตตรางางปะลำบิสิกีฟุตตรามุกตีให้ริบะปอร์ตโฮลมาอัมเซนะปริงซานะวายเช่นมาริลตามนะเลี้ยงเลยมาร์กนั่นลำบิสิดากระมังมองตะการีท้าวกุตริมินกระมังตะมิสกัดริมให้บุยามชอบคุยสนามเลยปั๊มไก่จะพิรุปโน่แค่นอตสรุปนี่เลยรักที่แม่จะอามัตยาแต่สมัยนั้นปอร์ตโฮลงาตาซีรีส์ตะช่างนะนุ่งงาตะไงเขาเลยควงกันนุ่งก็ไปมาเสียหันตะเกียคุยชิงชอบเจมาชินมาร์มวยก็คุยแค่นอตตัวจัดเนี่ยงั้นนั่งชิงชอบนั่นตัวอีรสิบ่อันนั้นที่ชอบดุมหันจันจุ่มจ้าวกี่ปีต่ออันนี้เห็นจันละคนนี้อันนี้มาเสียองตั้งเชียมบีระก็ที่มารีเลยนะว่ากังกูสิงห์นะอันนี้กี่มาติตัวจ้าวระก็ที่เชียมมาจุกันนะดูรีบสิลำบิสิครวังขลักที่การนี่วังขัตระก็ที่ถอยตรงกันนะร้อยก็ที่เชียมตาระก็จะเสียสังกัดตรงนั้นบันห้อยห้อยบิจะเชียมกี่ฮัตตาร์ที่ว่าเชียมมันนี่จะหานะเชียมก็ไม่ถูกได้ number 1ที่มาสิได้สิ่งตรงนี้เช่คุยว่าเช่นมารินจินทั้งกลักพอดีกี่มกขลักแต่นั้นมาสิได้สิได้คุยกี่สิ่งเช่สิสรุปสิกายไปมารุมจิสินโอ้ยนี่บ่อันนี้ว่าเช่นมารินจินก็ยังไม่เห็นมาสิเนี่ยเต็งทั่วบ่มาสิเนี่ยสิ่งเช่พัฒนาสิ่งเช่พัฒนาสิ่งก็ดีสิทุ่มนิ่งไงช่วยไว้ด้วยมารู้นะการีมาคงนี่ปันมาสิมาสินี่ท้าวบุตรยามมาคุณต้องที่ไหนเว้ยมาคงวันนี้ปันมาตัวนุ่งไงดีว่าท้าวบุตรมาคงวันนี้ปันมาสินะจงเจริญก็สู้คุยกี่ตัวนี้ให้ไปกี่วันที่เสียบ่อยบ่あるかもうガリででもしょっぱ。おじまくしはいい。ね、これザキンシだ今後でランゴトムドコ。ポロンスのマラモラがガリシスタムな。これえしこんちらがない。タイナディワイシェンジヤムチャウラメバ。ไอ้คนน่ะงางโอริมันทำได้สิจ้ะฟุตบอลชนะวิญญาณอ่ะตัวหุ่นจิตนุ่มนี่เนี่ยแต่ไอ้หิ้งของพระจันทร์จูบได้ทุ่มเมบะ
ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅꯤ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯁꯨ ꯂꯥꯛꯑꯒ ꯌꯦꯡꯁꯤꯟꯕꯤꯗꯦꯕ ꯁꯨꯝ ꯋꯥꯏꯁꯦꯜꯁꯤ ꯆꯦꯜꯂꯝꯕꯗꯒꯤ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯗ ꯁꯨꯃꯥꯏꯅ ꯇꯣꯡꯈꯠꯂꯦꯕ ꯆꯦꯟꯗ꯭ꯔꯕꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗꯅ ꯀꯨꯊꯔ ꯂꯩꯍꯧꯔꯦꯗꯅ ꯁ꯭ꯋꯥꯏꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯇꯥꯔꯦꯗꯅ ꯂꯝꯕꯤꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯂꯥꯁ ꯊꯥꯔꯒ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯅꯣꯡ ꯆꯨꯕꯗ ꯏꯁꯤꯡ ꯇꯨꯡꯖꯔꯒꯁꯨ ꯆꯠꯄꯗ ꯂꯩꯈꯣꯝ ꯊꯣꯛꯇꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯟ ꯅꯨꯡꯁꯤ ꯐꯖꯅ ꯁꯦꯝꯍꯟꯅꯤꯡꯉꯤ ꯂꯝꯕꯤ ꯇꯣꯡꯅꯅꯕ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯑꯣꯏꯊꯣꯛꯄ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯗ꯭ꯔꯦꯟꯁꯤꯒꯤ ꯆꯪꯈꯠꯄꯒꯤ ꯋꯥꯡꯕꯒꯤ ꯁꯔꯨꯛꯁꯦ ꯈꯤꯇꯪ ꯂꯝꯕꯤꯗꯒꯤ ꯋꯥꯡꯈꯠꯍꯟꯅꯤꯡꯕ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗꯔꯣ ꯍꯧꯕꯃꯔꯛꯇꯩ ꯍꯧꯕꯃꯔꯛꯂꯣꯝꯗꯗꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯁꯤꯡ ꯐꯪꯉꯤꯕꯣ ꯏꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯇꯣꯇꯤ ꯇꯥꯈꯤꯗ꯭ꯔꯦꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯔꯣꯝꯗꯗꯤ ꯀꯩꯅꯣꯒ ꯄꯥꯏꯞ ꯂꯥꯏꯟ ꯑꯝꯇ ꯂꯩꯇꯦ ꯍꯥꯏ ꯁꯣꯝꯗꯗꯤ ꯂꯩꯔꯤꯕꯣ ꯁꯣꯝꯗ ꯄꯥꯏꯞ ꯂꯥꯏꯟ ꯈꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯥꯗ꯭ꯔꯦ ꯇꯤꯟ ꯈꯔ ꯌꯥꯎꯔꯛ ꯑꯃ ꯈꯔ ꯇꯧꯕꯗꯩ ꯇꯣꯛꯈ꯭ꯔꯦ ꯄꯥꯝꯅꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯕꯣꯇꯜꯗ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯇꯦꯡꯀꯔꯗ ꯌꯣꯟꯕ ꯂꯥꯛꯄꯗ ꯂꯩꯅꯔꯦ ꯂꯣꯏ ꯂꯩꯅꯔꯦ ꯑꯍꯥꯎꯕ ꯊꯛꯅꯔꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯄꯥꯏꯅꯔꯤꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯅꯕ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯣꯏꯔꯤꯕꯁꯤ ꯋꯥꯏꯁꯦꯜ ꯃꯔꯤꯜꯁꯤꯅꯤ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯀꯟꯗꯤꯁꯟꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂ ꯂꯩꯔꯦ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯆꯦꯟꯕ ꯉꯝꯗ꯭ꯔ ꯄꯜꯂ ꯂꯩꯔꯕꯅꯤ나 ꯏꯁꯤꯡꯁꯨ ꯑꯃꯨꯛ ꯆꯦꯟꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯡ ꯍꯜꯂꯒ ꯕ꯭ꯂꯣꯛ ꯇꯧꯕ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯔꯛꯇꯕ ꯑꯗꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯁ꯭ꯀꯤꯟ ꯗꯤꯖꯤꯁ ꯀꯌꯥ ꯂꯥꯛꯄ ꯁꯤꯅꯤ ꯂꯩꯔꯤ ꯁꯥꯏड इफेक्ट ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏꯁꯦ ꯃꯣꯜꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯑꯟꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯍꯟꯗꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯑꯃ ꯆꯦꯜꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤ ꯏꯁꯤꯡ ꯆꯥꯎꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ ꯋꯥꯏꯁꯦꯜ ꯃꯔꯤꯜꯁꯤ ꯁꯦꯡꯕꯤꯗꯅ ꯊꯝꯕ ꯑꯗꯨꯒ ꯔꯤꯇꯦꯅꯤꯡ ꯋꯥꯜꯁꯨ ꯅꯤꯡꯊꯤꯅ ꯋꯥꯡꯈꯠꯍꯟꯗꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯄꯤꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯔꯤꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤ ꯊꯥꯗꯕꯅꯤꯅ ꯅꯣꯡ ꯈꯖꯤꯛ ꯆꯨꯕꯁꯤꯗ ꯇꯨꯔꯦꯜꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯐꯥꯎ ꯌꯥꯎꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯎꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯄꯤꯁꯨꯝꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯏꯁꯤꯡ ꯆꯥꯎꯁꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯂꯝꯕꯤꯁꯤꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯂꯝꯕꯤꯁꯤꯃ ꯄꯣꯠ ꯍꯣꯜ ꯉꯥꯛꯇꯅꯤ ꯄꯣꯠ ꯍꯣꯜ ꯂꯩꯇꯕ ꯂꯩꯔꯛ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ IMCꯒꯤ ꯋꯥꯔꯗ ꯅꯝꯕꯔ 13 ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯃꯌꯣꯟꯃꯛꯇꯗ ꯂꯩꯔꯤꯕ ꯄꯤꯁꯨꯝꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗ ꯉꯁꯤ ꯐꯥꯎꯕꯗ वाटर सप्लाई की इसिंग मरिक अमा फाउबा लेकाई म्यामना थकप फंगद्री हौजिकसु प्राइवेट टैंकर्स तगी अदुमक लेर सिनरी मतंग स्वाइसिदनी मरी लेनब डिपार्टमेंट सिंग कदाइदा लेखरबगे हाइबगी अचौब वहांग अमा लांगनरिबसी मसिन ngasi लेकाई वाकट की थरम ngasi के रेशन से कम तोबिबगे अदोम के लेकाई दसु लेकाई वाकट की तिमना लहानिंग बतारगदे खोद खान बिरपु यागने खोगी मेल आईडी impactvnews@gmail.com नत्रगा खोगी फेसबुक पेज www.facebook.com/impactvmanipur दा जॉइन तौबिरगा कमेंट अमदि फीडबैक थाबिरपु यागनी ngasi gi wandi lekai wakar ki thorom se matang shwait lusin jarge matang gi cheolda anuba episode magalona anuba lekai am pur nakchege till then keep watching impact news keep watching lekai wakat ta ta batahoro udubo horo ciao kara thopiro akoi lambi to lerak to khang dabnina changpham do khang de ba changchal lorga mi gi letrin oiler magati aduna changchan ba yada